Friends mayam ngasi gi video asidi koi mix up ta la age aduga mayam tu interesting oige to topic ngak tani ko ngasi la ka doise aduga koi video si makha cha thadringai da channel asida sangbir ai bai sine now sing na so ai gi channel asi bu support to boina mayam subscribe to sin biramo aduga like amam to sin biramo aduga makha ta na video su ka amasu mayam da kana ga da ba knowledge oige da video ka amasu mayam da share to rokada bu laire adu ai gi site gi su ready ora lai jare ko adu next by next adum everyday ai video amadi no mugi amam tang ora soi mayam da share to na bona jarake okay jadi makata na koi makata ba videos hojik important oi ba update sing da la si adu ngasi ko na khwai important oi ba update si khoi gi Iran gi supreme leader Khamenei si lai khidre ko mamang gi Iran US amasung Israel gi war da Khamenei si lai khidra matung da mahak ki body si hojik ko preserve to la khibne ba poloi di ko adu poloi da ba du ngasi poloi re adu ngasi gi mahak ki poloi ki ba se Khamenei gi ngasi poloi ba je prithvi da pura record oi re ngasi phau ba da mahak ki poloi ba da tilliba miyam sumaina kana gumba to pa ang phogi poloi ba da record oi ba da du maina lai trena hojik media kya da phongthong na ri ko aduga ngasi mahak ki poloi ba tin gi ba se around crore home hai tare 30 million hai ko adu crore home hai tare crore home har si yare mioi crore home ga du maina koi funeral program si attend to gi ba gi pau si yaure aduga masigi funeral program sida prithvi da laiba country khudi makki every country ayam bana khariba funeral sida laaga attend toroga adi nuai to phongdok paduga ikai khumna bot pagi thoram khudi mak sudum yauna re du India gi delegation khara sudum masigi si yaw khre ko sima laire aduga mayam na khwai digi ngapa mana sai gi khoi western media da han digi haiden haidi kenogi Iran gi supreme leader si mahaku yada masing ya me digi khoi gi magi manung da su yada me am lai gen haiba da taseng bai to nga to oile me ko ngasi keno na haidu khib de khoi Russia gi foreign minister na hai kheba haidi ngasi Khamenei gi ngasi sibada tilliba miyam se sigi tilliba miyam sigi khutin si ubada ko ni gyan tawa ngam me madudi atopa country kanaguma country amatana Iran da invest to lan tawa ngamoi maramdi hariba hojik lairiba sarkar se sigi si Iran gi praja singni yai haiba singa sigi miyam da utkrena do maina Russian foreign minister na su ngasi phongdok kre ko do maina aduga makha ta ba da hojik lairi se ngasi se koigi FIFA WORLD CUP ki na khwai tigi yamna mayam na handai ngai rak yamna important oi ba hai gadra adigi mayam da khwai tigi interesting oi ba hai gadra Morocco amadi Canada gi play ngasi laire ko adu mayam singai biramani ai su ngai rene Morocco ga Canada ga se do mayam si Morocco da support to busi yawe Canada support to busi yawe dubu match amo oi bani na amadi tu duini ko adu Canada tu bra Morocco tu ri ngasi karamba technician raga kanana ngam habdo adu yengasi matam kuidre pung tara ma khaidi hodo rangmani mayam sungai birangmani okay sema laire khoi gi ngasi gi match ko na du atopa mana ngarang sana hi match ta Argentina bu ke birthday ja hariba ke birthday team du gi goalkeeper se masi ama popular oi khre ko moi match su du me po hore go su mana sana ba handa ki FIFA WORLD CUP sida mana set to khiba ball mayam se sigi ball mayam sigi yamna maming sa khre du mahak ki Instagram account se hana hariba WORLD CUP sigi mamang da magi 40,000 adumaina magi followers leiramane adubo hauji magi Instagram account si 30 million hen ko hariba WORLD CUP manung si yamna ten khraba numit khrani gi manung sidam 30 million hen aduga mahak na hauji phobda FIFA gi sanaroi singda goalkeeper oina goalkeeper singi oina haitare ko FIFA gi goalkeeper singi marak gi khwai gi follower iyam badugumba player amasu hariba ke birthday gi sanaroi goalkeeper sina adumaina oi heba dunia handaki FIFA WORLD CUP se tasena yam interesting oi ba pau se mathang mathang thole to aduga ngasi gi play se si badi mayam yang bi ho mayam yang ho do sing la ko se ko Morocco Canada ga se adu mayam pun ngai minna se aduga next video da su mayam ai mathang mayam gi kana ga da video kya sai pudun lak sage aduga amukka halle haiduna su mayam waro bigano ai gi channel asibu su subscribe to sindiramo aduga next video da muk mayam pun amuk thengdara se